Bisnupur district ki Thanga assembly constituency gi manung channa leiba Sendra lamkhai dagi Thanga lambi da supnatagi kilometer mapan khaktamak changsillaga leiba Karang ithat asigi pak chawba asi hectar chaniga kuntaruk dasmik taret mangani ithat asida punna miyoi lising aniga chamngarom khundaduna leiri hairiba ithat asigi chathok chasingi amatta ngairaba pambaidi isingi lambi asini Ising lambi asida tauriba boating service asina ithat asida leiriba miyoi lising aniga chamnga asigi chathok chasingi amatta ngairaba pambai ama oiri Chathok chasin khakta natana boating service asina chana thaknaba cheng hawai mana masing hidak langthak amadi atai atopa hingbada changba potlam kaya ama puthok pusin tauri Ithat asida leiriba miyoi singi khwaidagi maru oiba sinfamdi loktak patta nga phaba asini Maihaurol dagi hauna nga phaba asina lamdam asigi miyamgi tatna thanaba yadraba nat amadi chatnabigi saruk ama oiduna lagli Mahai masingi lamda Karang Island da Upper Primary School ama Junior High School ama amadi Sarva Shiksha Abhiyan gi Sava Loidriba School ama gale Karang Upper Primary School asida nursery dagi class 6 phawbada punna mahairoi maudra taruk le adubu yamna ngaklibadi mahairoi maudra taruk asi sarkar gi oja amaga anekpa oja amagana supnatagi classroom ani khaktada punna angang sing asi mahai masing takpi tambi bagi thabak chathari Karang Upper Primary School si akogi satra 95-6 near 100 ki muki mayada leijabani ka ni katangda akogi school si ngasai gi angang si akoina namjallaga tamba hairiba school sida akogi karangi oza ama khaktana akogi hairiba local gi leklesu heiba angang ama leaga hairiba mafam si da leklesu tamduna yamwana leklesu tamleibani Karang Public Health Center asisu Dr. Amaga nurse ahum khaktana chalaiduna leiri Dr. Singi leifam oigadaba quarter asisu saba hauramlaga loisindabana Dr. Laklamnaga leifam leitabana hanki masimakna ana ayek delivery amadi emergency lakpa matamda aduki matik khudong chadaba mayokne masa wai sandrabi nupi kaya amasu hi tongna angang unaba ngamdana sikhiba kaya amasu yaukri hairi Karang si akoi island lamoy isini koi laga leiba maramna akoi gi lambi thongi phibam si yamna nati chadaba emergency gi akoi gi mironba id nupi sing se akoi hi matakta sikhiba akoi gi chabokpa delivery to bangamdadana kiba sugumba khudong thiba mayam ama akoi gi karang gi praja singna ngasi phawbuda hawbudagi hawna ngasi phawda mayongduna lagi saba loisalamdana lengana leiriba akoi gi berek sisu yam mathu matamda akoina loisalaga function to honduna akoina akogi kanu hospital sabiduna akogi thambiu aduga masi kaino bu akogi berek si loidabana maram oiduna akogi doctor singse laaga hankiba maram orakanda akoida khudakta emergency gi anabun thorok taragadi akoi madu akoida khudong thiba asu mayogle Nakalamaromda Karang water supply asisu English singaniga taruk fawba mathau tawrami treatment tawraba aruba ising thakpa fanglami adubu English aniga taruk ki matungdagi hojik fawba water treatment plant asisu mapu pandabagum hanna yengsinbidana leiri akogi phangvam thokpa citizen amagi right to akoi phangani masidai sita akogi hairiba akogi PhD gi akogi engineer executive engineer oi biriba hakai Bisnupur district ki asigum laba akoi executive engineer si poning chingserani akoi ju singa sengba than biu hojik waterborne disease mayam ama khong hami kopi mayam ama karang da dum sandoktuna leiriba posak amani akoi hojik khang leiribasi National Food Security Scheme gi cheng chakti adumak changnaina miyam da fangli adumakpu all as pension scheme gi oinadi ahal oiraba miyoi kaya ama pension fangdana leiri koi alternative means samlak tung disin biu maram di mang phangi lambi phon gera natraga thanga tu karangi akoi gi lambi esi akoi tasengna akoi hanging bridge oin tawgera cable car oin tawgera su matam da legang na masi jengsil ningi haina akoi gi makai di phunok sari
सेंट्रल लमखाई सूपनगी किलोमीटर 8 खतमक चंगसिलग अखोगी करांग आइलैंड हारिबा करांग इथत असिगी चथोक चसिनगी अमत गायब पांबई असि अखोगी इसिंग लंबी असि नतना अतै अतोपा पांबई अमत लेते मसिना मरम ओरगा चथोक चसिनदा अदुकी मतिक खुदोंग चादबा अमदी अवाबा कया ngasisu mayoknaduna leiri angangsing laik laisu tamba chatpa ana ek sing puthok pusin tawbu matam nongmada khoigi tangai fadana chang daba yadaba polam sing khoi puthok pusin tawbu matam da karangda leba miyo singna aduki mate awaba kaya mayoknari orakliba film asida karangi miyamna khoigi thanggadagi karang fauba khoigi hanging bridge kumba ama adumba ma sabiragadi hena safagadra haibagi wakalon kaya amsu phongdokta banate cameraman Pochongmam Sarat Chandra Galonena Paudamjuriba Sarat Nobum Tom TV News Karang